ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯋꯥꯔꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯋꯥꯔꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯍꯦꯟꯅ ꯍꯩꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯦ, ꯑꯗꯨꯒ ꯇꯨꯏꯁꯟ ꯇꯝꯕ ꯇꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯗ ꯇꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯕꯨꯛꯅꯤꯡ ꯊꯧꯒꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯃꯥꯟꯅꯕꯗꯣ ꯑꯩꯒ ꯈꯪꯅꯍꯜꯂꯨ, ꯅꯪꯒ ꯃꯥꯒ ꯂꯨꯅ ꯂꯣꯏꯅꯧ, ꯆꯦꯠꯅ ꯇꯤꯟꯅꯧ, ꯃꯥꯕꯨ ꯑꯩꯒ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯏꯁꯨꯗꯒꯤ ꯃꯥꯅ ꯀꯩꯗꯧꯉꯩꯗ ꯍꯦꯟꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯥꯅ ꯊꯧꯅꯥ ꯄꯤꯕꯤꯔꯤ꯫ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯑꯦꯗ ꯑꯃꯛꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯔꯤꯋꯥꯔꯗ ꯑꯃꯗꯤ ꯑꯣꯐꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯔꯃꯤ ꯁꯥꯔꯀꯜ ꯑꯃ ꯂꯥꯛꯂꯦ꯫ ꯃꯁꯤ 100% ꯁꯦꯐ ꯑꯣꯏꯔꯕ, ꯅꯁꯥꯒꯤ ꯁ꯭ꯀꯤꯜ ꯐꯖꯅ ꯎꯠꯊꯣꯛꯄ ꯌꯥꯔꯕ ꯑꯦꯞꯅꯤ꯫ ꯅꯪꯅ ꯔꯃꯤ ꯁꯥꯟꯅꯗꯨꯅ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ꯫ ꯃꯁꯤ ꯁꯦꯐ ꯑꯃꯗꯤ ꯁꯦꯀ꯭ꯌꯣꯔ ꯐꯖꯅ ꯑꯣꯏꯔꯕ ꯑꯦꯞꯅꯤ꯫ ꯑꯦꯞ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯟꯅꯅ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯐꯖꯅ ꯈꯪꯂꯒꯗꯤ ꯅꯍꯥꯛꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯅꯤ, ꯑꯗꯨꯒ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛꯅ ꯄ꯭ꯔꯦꯛꯇꯤꯁ ꯒꯦꯝ ꯌꯥꯎꯗꯨꯅ ꯁꯥꯟꯅꯕ ꯇꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯄꯩꯁꯥꯒꯤ ꯒꯦꯝꯁꯤꯡ ꯁꯥꯟꯅꯕ ꯌꯥꯏ꯫ ꯔꯃꯤ ꯁꯥꯔꯀꯜꯗ ꯃꯅꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯦꯐꯦꯁ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯃꯁꯤꯗ ꯐꯣꯟ ꯄꯦ, ꯄꯦꯇꯤꯑꯦꯝ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯗꯦꯕꯤꯠ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯅꯪꯅ ꯑꯦꯅꯤ ꯇꯥꯏꯝ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯔꯨꯄꯤꯁ 2000 ꯐꯥꯎꯕꯒꯤ ꯕꯣꯅꯁ ꯐꯪꯒꯅꯤ꯫ ꯔꯃꯤ ꯁꯥꯔꯀꯜꯗ ꯔꯃꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅꯁꯨ ꯂꯥꯏꯕꯅꯤ, ꯁ꯭ꯃꯨꯠ ꯑꯣꯏꯅ ꯐꯣꯟꯅꯁꯨ ꯐꯖꯅ ꯆꯠꯄꯅꯤ꯫ ꯅꯍꯥꯛꯅꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯐꯖꯅ ꯎꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯇ꯭ꯔꯥꯏꯁꯨ ꯇꯧꯕꯤꯌꯨ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯄꯤꯖꯔꯤꯕ ꯂꯤꯡꯛꯁꯤꯗꯒꯤ ꯆꯪꯕꯤꯔꯒ ꯔꯃꯤ ꯁꯥꯔꯀꯜ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯔꯦꯁꯇꯥꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯔꯨꯄꯤꯁ 2000 ꯐꯥꯎꯕꯒꯤ ꯕꯣꯅꯁ ꯐꯪꯕꯤꯌꯨ, ꯑꯗꯨꯒ ꯀꯦꯁ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯤꯌꯨ꯫ ꯈꯪꯍꯟꯖꯕ ꯑꯃꯅ, ꯃꯁꯤꯒꯤ ꯒꯦꯝꯁꯤ ꯁꯥꯟꯅꯕꯗ ꯅꯁꯥꯗ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯁꯨꯔꯨꯡꯕ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯂꯨꯞꯈꯤꯗꯨꯅ ꯅꯁꯥꯗ ꯄꯩꯁꯥ ꯃꯥꯡꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ, ꯑꯗꯨꯅ ꯅꯁꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯍꯥꯛꯁꯨ ꯃꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ, ꯐꯖꯅ ꯍꯩꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯄꯨꯗꯨꯅ ꯐꯖꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯍꯦꯟꯅ ꯍꯔꯥꯎꯈꯤ꯫ ꯍꯔꯥꯎꯕꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒ ꯆꯤꯡꯂꯦꯝꯕꯒ ꯅꯧꯅ ꯇꯤꯟꯅꯅꯕ, ꯂꯣꯏꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯇꯨꯏꯁꯟ ꯂꯥꯛꯅꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯈꯔ ꯉꯟꯅ ꯆꯤꯡꯂꯦꯝꯕ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯆꯤꯡꯂꯦꯝꯕ ꯀꯝꯗꯧꯔꯤ, ꯃꯥꯒꯤ ꯀꯦꯆꯨ ꯄꯨꯔꯒ ꯆꯠꯇꯦ꯫ ꯀꯦꯆꯨꯅꯗꯤ ꯃꯥꯁꯨ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯤꯡꯂꯦꯝꯕꯗ ꯉꯪꯉꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯪ ꯂꯩꯍꯧ, ꯅꯪ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯌꯥꯝꯅ ꯆꯝꯃꯤ, ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯃ ꯑꯣꯏꯅꯕ ꯅꯤꯡꯊꯦꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯧꯔꯥꯡ ꯁꯤꯟꯈꯤ꯫ ꯇꯨꯏꯁꯟ ꯂꯣꯏꯔꯕꯁꯨ ꯅꯤꯡꯊꯦꯝꯅ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯍꯪꯕ ꯁꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯗ ꯍꯪꯉꯤ, ꯂꯧꯊꯣꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ, ꯀꯔꯝꯕ ꯀꯥꯟꯗ ꯇꯨꯝꯕ, ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯞꯅ ꯍꯪꯉꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯅ ꯇꯧꯗ꯭ꯔꯕꯁꯨ ꯇꯧꯕ ꯁꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ, ꯑꯇꯩ ꯊꯕꯛꯁꯤꯡ ꯃꯥꯅ ꯄꯨꯟꯅ ꯇꯥꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯗꯤ ꯍꯦꯟꯅ ꯃꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯕꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯁꯤꯗ ꯂꯩꯇꯦ, ꯑꯩꯗꯤ ꯕꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯕꯔꯥꯒꯤ ꯂꯩꯐꯝꯗ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯝꯅ ꯆꯝꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯕꯔꯥꯒꯤ ꯂꯩꯐꯝꯗ ꯄꯨꯔꯛꯏ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯃꯤꯀꯨꯞ ꯑꯁꯤ ꯀꯦꯆꯨꯗꯤ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯊꯣꯔꯛꯇꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯩ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯀꯦꯆꯨ ꯀꯧꯊꯣꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥ ꯀꯦꯆꯨꯕꯨ ꯈꯔ ꯃꯤꯔꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯟꯗꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯍꯥꯡꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯔꯤꯉꯩ ꯅꯤꯡꯊꯦꯝꯅꯁꯨ ꯆꯤꯡꯂꯦꯝꯕꯗ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃ ꯂꯥꯛꯎ, ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗꯤ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯍꯪꯉꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯞꯇꯦ, ꯑꯩ ꯇꯥꯛꯀꯦ, ꯅꯣꯡꯃ ꯇꯨꯏꯁꯟ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯥꯈꯤ꯫
ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯔꯕ ꯂꯣꯏꯔꯕ ꯇꯨꯡ ꯅꯤꯡꯊꯦꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯆꯤꯡꯂꯦꯝꯕꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯐꯅꯌꯥꯝꯅ ꯈꯪꯈꯤ, ꯑꯗꯨꯕꯨ ꯀꯦꯆꯨ ꯂꯩ ꯍꯥꯏꯕꯗꯤ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯉꯩꯗ ꯈꯪꯗꯦ꯫ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯆꯤꯡꯂꯦꯝꯕꯅ ꯀꯦꯆꯨꯗꯨ ꯀꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯀꯦꯆꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯆꯨ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯇꯣꯏꯅ ꯀꯧꯏ, ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯑꯗꯨꯝ ꯀꯧꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯇꯕ ꯌꯥꯗꯕꯗꯒꯤ ꯀꯦꯆꯨ ꯊꯣꯔꯛꯏ꯫ ꯀꯦꯆꯨꯒꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯜꯂꯤ, ꯃꯥ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ, ꯑꯩꯅ ꯀꯧꯕꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ꯫ ꯀꯦꯆꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯑꯣꯖꯥ, ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯣꯖꯥꯅ ꯑꯩꯕꯨ ꯍꯟꯗꯛ ꯃꯔꯛ ꯊꯧꯁꯥꯗꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯄꯗ ꯑꯩꯕꯨ ꯄꯨꯗꯦ꯫ ꯑꯣꯖꯥ, ꯑꯣꯖꯥꯅꯗꯤ ꯑꯩꯕꯨ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯤꯍꯣꯟꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯑꯣꯖꯥꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕ꯭ꯔꯥ? ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ? ꯑꯣꯖꯥꯅ ꯑꯩꯕꯨ ꯄꯨꯗ꯭ꯔꯤꯕ? ꯀꯦꯆꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯊꯦꯝꯃꯤ, ꯍꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯆꯤꯟꯕꯒꯤ ꯀꯧꯗꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯅꯪ ꯄꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯇꯨꯏꯁꯟ ꯆꯠꯄꯒꯨꯝꯕ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯅꯪ ꯄꯨꯕꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯎꯅꯒ ꯌꯥꯎꯔꯦ, ꯑꯃꯗꯃꯨꯛ ꯀꯦꯛ ꯑꯃꯗꯃꯨꯛ ꯀꯥꯛ, ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯨꯗꯕꯅꯤ꯫ ꯀꯦꯆꯨꯅ, ꯑꯣꯖꯥ, ꯑꯣꯖꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩꯅ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯑꯣꯖꯥꯕꯨ ꯁꯦꯟꯅꯕ, ꯑꯣꯖꯥꯒꯤ ꯇꯨꯡꯗ ꯑꯩꯅ ꯏꯟꯅꯕꯁꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯆꯦꯛꯁꯤꯜꯂꯨ꯫ ꯑꯩꯗꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯕꯅꯤ, ꯑꯩꯕꯨ ꯂꯣꯏꯅꯕꯤꯕꯅꯤ꯫ ꯑꯣꯖꯥꯗ ꯑꯩꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯣꯖꯥꯅ ꯍꯣꯡꯂꯤꯕ ꯀꯌꯥꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯦꯆꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯤꯡꯂꯦꯝꯕꯗ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗꯁꯨ ꯀꯦꯆꯨ ꯂꯥꯛꯀꯦ ꯍꯥꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯒꯤ ꯑꯩ ꯂꯥꯛꯇꯕ ꯌꯥꯔꯣꯏ, ꯑꯩ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯀꯦꯆꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯀꯦꯆꯨ ꯐꯅ ꯅꯨꯡꯉꯥꯏꯔꯝꯗꯕ ꯇꯥꯔꯕꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯅ ꯉꯁꯤ ꯀꯦꯆꯨꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯀꯦꯆꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯈꯤꯕ ꯀꯌꯥꯁꯤꯅ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯕꯨ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯗꯤ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯦ꯫ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯃꯥꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯄꯨꯟꯅ ꯐꯝꯅꯩ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯄ꯭ꯔꯣꯃꯤꯂꯥ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯝꯂ ꯂꯨꯝꯂ ꯌꯦꯡꯅꯩ꯫ ꯀꯦꯆꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯐꯥꯟꯗꯨꯒꯤ ꯃꯊꯛ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯒ, ꯏꯁ, ꯀꯦꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯑꯣꯖꯥ, ꯑꯣꯖꯥ, ꯀꯣꯏꯅꯔꯤꯕꯣ? ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ, ꯑꯁ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗ꯭ꯔꯥ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯗꯨꯗꯅꯤ ꯑꯩꯅ ꯅꯪ ꯄꯨꯕ ꯇꯜꯂꯤꯁꯦ꯫ ꯀꯦꯆꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯃꯁꯥ ꯃꯇꯣꯝꯗ ꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯔꯨ ꯀꯣꯛꯄ ꯏꯇꯦꯟ ꯇꯦꯟꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯆꯤꯟꯒ ꯃꯦꯜꯂꯒ ꯃꯥꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯈꯤꯈꯤ ꯅꯣꯛꯑꯝꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯥꯟꯖꯥꯁꯤ ꯑꯣꯖꯥ ꯆꯪꯗ꯭ꯔꯤ꯫ ꯃꯇꯣꯝꯇ ꯅꯣꯛꯈꯠꯂꯛꯄꯁꯤꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯆꯤꯡꯂꯦꯝꯕ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯈꯔ ꯅꯣꯛꯀꯟꯕ ꯊꯤꯡꯕ ꯉꯝꯗꯕ ꯃꯇꯧ ꯑꯁꯤꯗ ꯀꯦꯆꯨꯅ ꯃꯉꯣꯟꯗꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯆꯤꯕꯨ ꯈꯠꯆꯤꯟꯕꯅꯤ꯫ ꯖꯥꯠ ꯖꯥꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯈꯠꯂꯛꯇꯕꯗꯒꯤ ꯃꯄꯥꯟꯂꯣꯝ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯍꯥꯡꯕ ꯑꯃꯗ ꯀꯟꯅ ꯀꯟꯅ ꯍꯥ 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 ꯅꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ? ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯍꯟꯗ꯭ꯔꯕꯅꯤ꯫ ꯁꯛ ꯑꯁꯤꯒ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯀ꯭ꯂꯥꯁꯇ ꯐꯝꯂꯔꯦ꯫ ꯉꯁꯤꯗꯤ ꯏꯪꯂꯤꯁ ꯇꯥꯛꯄ ꯑꯣꯖꯥ ꯑꯗꯨ ꯆꯪꯂꯛꯂꯤ꯫ ꯃꯥꯅ ꯔꯣꯜ ꯀꯣꯜ ꯇꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯄꯔꯥ ꯇꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯁꯨ ꯄꯤꯅꯕ ꯑꯣꯖꯥꯁꯤꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯗꯤ ꯃꯥꯅ ꯍꯪꯕ ꯇꯥꯛꯄꯁꯨ ꯀꯤꯔꯦ, ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯔꯤ ꯂꯥꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯣꯖꯥ ꯑꯗꯨꯅ ꯏꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯇꯧ ꯀꯦꯆꯨꯅ ꯄꯨꯟꯅ ꯈꯪꯉꯤ꯫ ꯃꯇꯣꯝꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯃꯁꯤ ꯑꯣꯖꯥꯁꯤ ꯅꯠꯇ꯭ꯔꯅꯦ? ꯅꯍꯥꯟ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯗꯨꯕꯣ? ꯆꯤꯡꯂꯦꯝꯕꯅ ꯂꯣꯟꯅ, ꯍꯦ, ꯀꯔꯟ ꯇꯧꯅꯨꯀꯣ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯀꯦꯆꯨ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯛꯄꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯁꯤꯜꯂꯨ ꯍꯥꯏꯔꯤꯉꯩ
Kechudi asum nakalam na sakre. Aduga Ojadu ki manakta leriba table du ki mathakta leptuna madi makhwangum yetuna Ojadu bu mit khana muni yenagleramle. Ojadu na iriba kayadasu thau isa sada cheptha adum yenagleri. Chinglemba onthorok matamda table da kechuleramadu ubada mana lau haduna kutkatuna kawi. Kechuna sunya yade ai laoi haire. Chinglemba na shauna nang kharathuna lao haduna haire. Adubu sunya yadabadagi ngaktangi matung na dikadori. Nakan lerama sok amakhak kechuna lona lokali. Aduga sok ado makup tana thukairami. Masidagi ngaktangi matung dadi sok ado mana paikhatuna upulsing ado tamna Ojadugi karigumba khara iringai tanja sida Ojadugi maida mana tamna upulsing ado yekpa hore. Ojadu asumna mai onthorakte magi maida karigumba ma thenglakpugumba adugumba to sida haying tongra karigumba khara khanduna Madi oigi makut aduna adum nanthokje. Nanthokloba khudingi henna wawba hengalei. Magi mamaigi saruk ayamba ngongorubani. Kona thangda kechuna yekpa yaba yeklaba tungdadi Ojadu phajare. Pungongokre magi maido. Ojaduna iba loraba tung nakhoi asi gyan tarabra haduna magi maido onthorei. Onthorokpada mayamadu khangpek khangna imana tunghalle. Ojaduna kedore Madi khangdabadi hangi. Magi maido mamit phat haibajai. Ataidi pungongokre. Mayamado amukshu kana noi. Ojadu khangdabanina karigi noklibunu hangi. Satra amasu karimata pakumpide makoi masen sita pangnok noi. Kechuna table dugi mathakta lepduna masu non thaduna mabuk paiduna Ojadu duman makut thillaga nokpasi ubada asomda chinglembadi leiba ngamdre. Magi bato sidani chinglembana pangnokta nokliba. Tennaga tele. Taseng ubadasu nokningwa yana phawba saktamni. Chinglemba mayamgi maraktagi amukena sita nokhalei. Ojadu shaure. Saubadagi mangda phamba satra amada karigi noklibana hogalo haduna satra du phuna botore. Masida satra duna nokpa thingba ngamdana oja dhare. Oja miksela mukti engbiyo. Miksenda mukti engbiyo ojagi maido. Wahai darakpada Ojadu yamatuna chakhi. Aduga Ojasing atay leriba staff room tana change. Ojasing ataysu staff room da class changdaba Ojasing yauri. Makoigi manaka changkhilakku matamda Ojadugi matodu ubada makoisu pangnokta noi. Mana yamatuna miksindi yengi. Miksindi yengbada magi mamaisi pungongoromasi ubada masu ngai. Masa matomta miksindi yenamadagi khangduna pakthore. Sidi karamna. Oja ataynasu kainu jatobidubo. Maidubu kainudubo. Masu karimata gyan tadrabani. Ay khangdebo. Sibu kamaina. Matomta swale. Class 10 ni kaado mayamadu nokpana kainu matore. Asumna kechu ngaktangi matungda chinglembagi manakta machalei. Phana no urabasu chinglemba saugalei. Aina siguma thabaksi tawguna hadra haduna kechubu mana ngangi. Nganglibadusu lona ngangmani atopana tadanaba udanaba khangdanaba haduna. Kechuna Oja loire matung taroroi. Chinglembana nangna tawroi harga torise kyam kuire. Ha asidani aina nang puba talise. Matungdagidi ai nang puroroi. Nang kaada leho. Kechuna ai tawjararoi haduna Chinglemba haije. Asumna class mathang takpado kechu karan takidre. Tuminna machiladu umsillaga Chinglembagi manakta dum lebli. Magi aduma matawasida Chinglemba amuksu nokningbu phawi adum noi. Lona mana nokpasida mamanaba thangnabada phamlibasing aduna kariguna hange. Mana asuna noki tobase asomgi nupi side ta phamliba Promiladi mangonda lona yengi. Mamanabi thangnabi amanasu as noi keno se wakhan yam nungai malene. Horen hapthabada kenom chaminasidana yabra. Promilana aina khubri kai nakhoi kaugera kenom charu seba. Makhoi yai haine. Asumna class mathang takpada adum hapthare. Hapki matam asida satra ataydi yumnaknabasing magi yumda sak chaba chatnaba yawi. Chinglembadi chatre. Mapalo mathurak matamda mamanabi amana Chinglema kausilai
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯆꯠꯇꯤ ꯆꯠꯅꯤꯡꯗꯦ, ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯃꯥꯁꯨ ꯍꯥꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯈꯤ꯫ ꯀꯦꯆꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯜꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯄ꯭ꯔꯣꯃꯤꯂꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯒꯤ ꯃꯥꯅ ꯆꯤꯡꯂꯦꯝꯕꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯑꯃꯈꯛ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯒꯣꯗ꯭ꯔꯣ ꯒꯣꯗ꯭ꯔꯣ ꯑꯣꯠꯇꯨꯅ ꯈꯇꯥ ꯑꯃꯗ ꯏꯊꯣꯛꯂꯤ꯫ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯀꯔꯤꯑꯅ ꯊꯥꯔꯝꯂꯤ꯫ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯂꯤꯕꯁꯤ ꯑꯃꯨꯛꯇ ꯎꯟꯒꯨꯝꯅ ꯐꯝꯖꯤꯜꯍꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯦꯟꯕꯗꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯐꯤꯔꯣꯜ ꯑꯊꯥꯕ ꯁꯦꯠꯂꯝꯕ ꯑꯩꯁꯦ ꯑꯊꯥꯕ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ, ꯈꯣꯡꯎꯞ ꯁꯦꯟꯗꯟ ꯇꯣꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯣꯜ ꯉꯥꯛꯇꯅꯤ꯫ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯖꯥꯠꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯏꯔꯒ ꯀꯗꯥꯏꯗꯒꯤꯅꯣ ꯃꯔꯤ ꯁꯝꯅꯗꯕ ꯄ꯭ꯔꯃꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯀꯦꯆꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ ꯇꯨꯡ ꯃꯥꯅ ꯊꯣꯔꯛꯏ꯫ ꯍꯥꯞꯆꯤꯜꯂꯝꯂꯤꯕ ꯑꯗꯨꯁꯨ ꯀ꯭ꯂꯥꯁꯇꯨꯗ ꯁꯥꯇ꯭ꯔ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯅ ꯂꯣꯟ ꯍꯥꯞꯆꯤꯜꯂꯝꯕꯅꯤ꯫ ꯊꯣꯔꯛꯂꯒ ꯃꯥꯅ ꯃꯥꯒꯤ ꯆꯤꯡꯂꯦꯝꯕ ꯑꯣꯖꯥꯕꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯔ ꯐꯥꯎꯕꯗ ꯐꯪꯗ꯭ꯔꯦ꯫ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ, ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯑꯁꯣꯝꯗ ꯄ꯭ꯔꯣꯃꯤꯂꯥ ꯈꯣꯏꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯈꯤꯕꯅꯤ꯫ ꯇꯟꯖꯥꯁꯦ ꯍꯥꯞꯅꯦ ꯀꯔꯤꯅꯦ ꯍꯥꯏꯕꯁꯨ ꯀꯦꯆꯨ ꯀꯌꯥ ꯀꯟꯅ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯁꯥꯇ꯭ꯔꯁꯨ ꯌꯥꯝꯅ ꯂꯩꯇꯦ, ꯂꯥꯏꯔꯤꯛꯈꯥꯎꯁꯨ ꯑꯌꯥꯝꯕꯗꯤ ꯂꯩ꯫ ꯑꯗꯨꯒ ꯃꯤ ꯌꯥꯝꯅ ꯂꯩꯇꯕꯁꯤꯗ ꯆꯤꯡꯂꯦꯝꯕꯗꯤ ꯃꯥꯕꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯁꯥꯏ ꯐꯥꯎꯕꯗ ꯆꯠꯂꯒ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯆꯤꯡꯂꯦꯝꯕꯗꯣ ꯃꯌꯨꯝꯗ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯁꯨꯇꯤ ꯊꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯣ ꯃꯁꯥꯗ ꯐꯠ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯟ ꯈꯟꯊꯕ ꯇꯧꯗꯅ ꯀꯦꯆꯨ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯃꯥꯕꯨꯗꯤ ꯃꯤꯅ ꯎꯕ ꯅꯠꯇꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯃꯁꯥꯅ ꯋꯥꯈꯟ ꯈꯜꯍꯧꯗꯕꯅꯤ꯫ ꯑꯗꯨꯝꯕ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨ ꯐꯩꯅ ꯌꯥꯟꯁꯤꯜꯂꯒ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯗꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯍꯟꯕ ꯍꯧꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯇꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯤ? ꯂꯥꯏꯔꯤꯛꯈꯥꯎ ꯑꯃꯈꯛ, ꯂꯩꯕꯥꯛ ꯃꯈꯥꯗꯤ ꯊꯦꯡꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯂꯥꯏꯔꯤꯛꯈꯥꯎ ꯑꯃ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯣ ꯎꯔꯦ꯫ ꯈꯥꯎ ꯑꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯈꯥꯎꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯑꯇꯣꯞꯄ ꯌꯨꯝꯗ ꯍꯟꯅꯈꯤꯗꯕ ꯍꯥꯞꯇ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛꯈꯥꯎ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯩ꯫ ꯀꯔꯤꯒꯤꯗꯤ ꯀꯤꯔꯣꯏ, ꯀꯔꯤꯒꯤꯗꯤ ꯉꯛꯂꯣꯏ? ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯎꯕꯁꯤ ꯑꯍꯥꯟꯕꯅꯤ꯫ ꯀꯦꯆꯨ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯦ꯫ ꯃꯈꯣꯏꯅ ꯐꯅ ꯂꯥꯎꯔꯕꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩꯅꯤꯅꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯏꯔꯒ ꯂꯨꯀꯣꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯅ ꯂꯝꯄꯥꯛꯂꯣꯝꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯝꯕꯗꯒꯤ ꯑꯣꯖꯥꯁꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯌꯦꯡꯕ ꯌꯧꯔꯛꯂꯦ꯫ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯥꯎ ꯑꯃꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯂꯥꯏ ꯊꯣꯛꯂꯕ꯭ꯔꯥ, ꯂꯥꯏ ꯇꯝꯅꯔꯕ꯭ꯔꯥ, ꯀꯅꯥꯒꯤ ꯈꯥꯎꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯑꯈꯪꯕ ꯑꯃꯅꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯥꯏꯔꯤꯛꯈꯥꯎꯅꯤ ꯍꯥꯏꯅꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅꯤꯅ ꯆꯤꯡꯂꯦꯝꯕꯗꯤ ꯑꯁꯣꯝꯗ ꯅꯨꯄꯤꯁꯤꯡ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯈꯥꯎꯗꯨꯒꯤ ꯃꯥꯡ ꯐꯥꯎꯕ ꯊꯥꯅ ꯆꯦꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯦꯖꯤꯛꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯀꯦꯆꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯃꯟꯒ ꯊꯥꯛ ꯑꯣꯟꯅ ꯇꯧꯔꯛꯄꯗꯗꯤ ꯈꯥꯎ ꯑꯗꯨ ꯄꯪꯂꯩꯗ ꯂꯩꯕꯅꯤ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯕ, ꯃꯌꯥꯝꯅ ꯉꯛꯄꯁꯤ ꯑꯣꯏꯔꯦ ꯀꯦꯆꯨꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕ꯫ ꯃꯥꯒꯤ ꯃꯁꯛ ꯎꯗꯕꯅꯤꯅ ꯃꯥꯅ ꯇꯧꯕꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯂꯔꯣꯏ, ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯃꯌꯥꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯤꯕ ꯌꯣꯝꯁꯤꯟꯅꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯈꯥꯎ ꯑꯗꯨ ꯐꯩꯅ ꯌꯥꯟꯁꯤꯜꯂꯒ ꯃꯥꯅ ꯊꯥꯛ ꯑꯣꯟꯕꯅꯤ꯫ ꯆꯦꯞꯍꯨꯟꯕꯨ ꯍꯨꯟꯕꯅꯤ, ꯂꯣꯡꯍꯨꯟꯕꯨ ꯑꯣꯟꯕꯅꯤ꯫ ꯃꯁꯤꯗ ꯈꯥꯎ ꯑꯗꯨꯗꯤ ꯈꯥꯕꯩ ꯈꯔꯥ ꯁꯥꯕꯅꯤ, ꯄꯪꯂꯩꯗ ꯂꯩꯈꯠꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯅꯪꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯈꯪꯂꯥꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯄ꯭ꯔꯣꯃꯤꯂꯥ ꯈꯣꯏꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯄ꯭ꯔꯣꯃꯤꯂꯥ ꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯏꯟꯅꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯑꯗꯨꯝ ꯆꯦꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯁꯤꯗ ꯑꯩ ꯂꯣꯏꯔꯦꯗꯅ, ꯑꯩ ꯄꯨꯃꯥꯡ ꯃꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂ ꯆꯦꯜꯂꯛꯄꯗꯨꯅ ꯂꯝꯄꯥꯗ ꯌꯧꯁꯤꯜꯂꯛꯂꯦ꯫
ꯂꯝꯐꯥꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯦꯆꯨ ꯆꯠꯂꯝꯕꯗꯒꯤ ꯃꯌꯥꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕ ꯂꯥꯎꯅꯕꯗꯨꯗ ꯃꯥꯗꯤ ꯍꯔꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯅ ꯊꯥꯛ ꯊꯥꯛ ꯑꯣꯜꯂꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯅꯝꯊꯥꯛ ꯑꯃ ꯇꯧꯕ ꯇꯥꯔꯦ꯫ ꯀꯦꯆꯨꯁꯨ ꯊꯛ ꯑꯣꯜꯂꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯈꯥꯎ ꯑꯗꯨ ꯌꯥꯜꯂ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯥꯅ ꯈꯥꯎ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯈꯤꯅꯤ ꯈꯟꯕꯗꯒꯤ ꯈꯥꯎ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯏꯃꯥ ꯏꯃꯥ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯤꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯀꯦꯆꯨꯅ ꯉꯛꯇꯨꯅ ꯑꯣꯖꯥ ꯑꯩꯅꯦ ꯑꯣꯖꯥ 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 ꯉꯥꯏꯈꯣ ꯑꯣꯖꯥ ꯀꯣꯏꯇꯥꯟ ꯇꯥꯜꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯈꯥꯎ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯏꯃꯥ ꯏꯃꯥ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯆꯦꯜꯂꯤꯕꯗꯨꯗꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯆꯨꯅꯃꯛ ꯇꯥꯜꯂꯤꯕꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯇꯥꯟꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯇꯣꯞꯄꯗꯗꯤ ꯆꯦꯟꯗꯦ꯫ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯀꯥꯔꯣꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯑꯣꯖꯥ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯥꯎ ꯑꯗꯨ ꯄꯨꯞ ꯇꯥꯔꯔꯦ꯫ ꯇꯟꯖꯥꯁꯦ ꯑꯇꯣꯞꯄ ꯁꯥꯗꯁꯨ ꯆꯦꯟꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯋꯥꯍꯩ 5 ꯉꯥꯡꯈꯤ꯫ ꯀꯦꯆꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯊꯪ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯖꯥꯁꯤꯡ ꯀꯌꯥ ꯑꯃ ꯌꯨꯝꯁꯤꯜꯂꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯥꯅ ꯃꯁꯥ ꯇꯥꯁꯤꯜꯂꯒ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯈꯥꯎ ꯑꯗꯨ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯂꯩꯍꯧꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯤ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯅ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯑꯣꯖꯥ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯤꯡꯂꯦꯝꯕ ꯀꯔꯤ ꯍꯥꯏꯅꯤ? ꯌꯥꯄꯨꯡ ꯎꯆꯤꯛꯇꯨꯅ ꯁꯥꯎꯅꯤꯡꯕꯅꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯥꯡꯗꯗꯤ ꯃꯥꯅ ꯀꯤꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗꯧꯅ ꯆꯤꯡꯂꯦꯝꯕꯅ ꯃꯌꯥꯝꯒꯤ ꯃꯤꯠꯇꯨꯕꯨꯗꯤ ꯎꯍꯟꯈꯤ꯫ ꯀꯦꯆꯨꯗꯤ ꯏꯄꯪ ꯄꯪꯅ ꯑꯣꯖꯥꯗ ꯀꯩꯗꯧꯔꯦꯗꯤ ꯍꯪꯖꯈꯤ꯫ ꯑꯣꯖꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯃꯈꯣꯏꯒꯤ ꯃꯤꯠꯇꯁꯨ ꯃꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯎꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯂꯦꯝꯕꯅ ꯀꯦꯆꯨꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯕꯨꯗꯤ ꯃꯥꯅ ꯀꯦꯆꯨ ꯄꯨꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯆꯨꯕꯨ ꯃꯥꯅ ꯋꯥꯔꯧꯈꯤꯕꯗꯒꯤ ꯃꯇꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯄꯗ ꯀꯦꯆꯨꯕꯨ ꯃꯥꯅ ꯄꯥꯎ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯒꯤ ꯂꯝꯕꯤꯗ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯤꯊꯤ ꯑꯗꯨ ꯄ꯭ꯔꯣꯃꯤꯂꯥꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯃꯤꯂꯥꯗ ꯀꯔꯤ ꯐꯥꯎꯕ ꯍꯌꯦꯡ ꯋꯥꯔꯤ ꯃꯈꯥꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫